National Deworming Day ga mari LEINANA CHAHI amadagi 18 PHAOBAGI manungda leiba Asigi Angang Lakh 8 ga Lishing 15 Rom Da Hayeng Deworming tablet Pijanaba Thourang Touba Loire HAINA National Health Mission Manipur ge State Mission Director Dr. SOMORJIT NINGOMBAM na PHONGDORAKLI Lampel Pata leiba National Health Mission gi conference hall da pangthokpa paugi mifam amada Dr. SOMORJIT NINGOMBAM na wafam ase phongtokladuna hai Hayeng April 13 ase National Deworming Day pangthoknaba sem saba pumnamak loire tha taruk khudingi pangthokpa thoram asigi manung na CHAHI asigi oina Thourangna Angang Lakh 8 ga Lishing 15 Rom Da albendazole tablet pizagani masina angang da naganba laina sing thokhalliba roundworm hookworm amadi segmented worm sing asidagi ngakthokpa ngamgani deworming gi thabag ase mapungfana pangthokpa ngamnaba district khudingmaki CMO JDO Anganwadi worker asa worker social welfare gi DPO singna pullaga laukhatfam thokpa thabak thoram khudingmak lokalei masigi mathakta line department ke water resources panchayat women and child HR tribal welfare yauna department kayaga pullaga tongan ba mifam kaya pangthoktuna thoramasi maipakna bokonari maramaduna CHAHI amadagi 18 PHAOBAGI manungda leiriba angang khudingmak deworming tablet asi pizza haunaba honaminasi hainasu mahangna makhata na phongdokhi nakalamromda child health ki SNO Dr. A Silviana hai albendazole tablet asi 400 mg da lakpa maramna CHAHI amadagi ani PHAOBAGI manungda leiba angang singda tablet tangkhai ama khaktamak pizabigadabani aduga CHAHI ahumdagi 18 PHAOBAGI manungda leiba angang singdana tablet asi mapum ama pizagadabani tablet asi chaba matamda sairaga charabadi maduna hena kanaba phangani hainasu mahana makhataki akogi intestinal worm akogi ukki hakchangki marin da yauriba digestive system ki marin da yauriba worm jingse masiji endemic oiba di adum mi khudimukta yaurga laiba aduna akoi india gumba akoi hygiene khara watpa sanitation khara watpa mafam di almost everyone even adult over adum lei hena masima haijege aduga masina media sina sandokidabji timji cha guliji charga phai aduna masiji chathuodi deworming doctodi angang naba yekpase handagani aduga masigi benefits yamna lei amadi parents and guardians sing naso angang sing masa masa na puthopiraga guli si chana bai damakta awareness raise of you haibigi damakta ne akoina ngasi tawjari base